ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯟꯇꯥꯛ ꯈꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯒꯦ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯈꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯀꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ "ꯑꯩꯒꯤ ꯏꯃꯤꯡ ꯃꯥꯂꯦꯝꯌꯥꯏ ꯀꯧꯏ. ꯀꯨꯟꯖꯣꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕꯅꯤ. ꯀꯨꯟꯖꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯅꯠꯇ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯅꯤ. ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯩꯉꯣꯟꯗ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ. ꯑꯩꯅ ꯈꯜꯂꯨꯏ ꯃꯍꯥꯛꯇꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯅ ꯃꯍꯥꯛ ꯃꯥꯂꯦꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯌꯥꯏꯅ "ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯕ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ. ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯣꯠꯅꯗꯨꯅ ꯈꯣꯃꯩꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ. ꯑꯗꯨꯅ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯤꯄꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯍꯌꯦꯡ ꯀꯜꯂꯛꯂꯕ ꯃꯇꯝꯗ ꯃꯄꯥꯕꯨꯡꯅ ꯄꯥꯝꯖꯔꯝꯕ ꯈꯣꯃꯩꯕꯨ ꯍꯥꯠꯄ ꯍꯥꯏꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯍꯟꯒꯗꯕꯅꯤ." ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ "ꯀꯩꯗꯧꯔꯕ? ꯑꯗ ꯂꯨꯔꯤꯕꯁꯤ ꯀꯔꯤꯅꯣ?" "ꯈꯣꯃꯩꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯌꯧꯕ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯈꯣꯃꯩ ꯍꯥꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯍꯥꯛꯁꯨ ꯃꯦꯔꯥ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯤ. ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯐꯨꯝꯈꯤꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯎꯅꯕꯗꯤ ꯐꯪꯂꯣꯏ. ꯃꯁꯤ ꯑꯃꯥꯏꯕꯁꯤꯡꯇꯅ ꯈꯪꯒꯗꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯆꯥꯎꯅꯕ ꯌꯣꯛꯀꯗꯕꯅꯤ. ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ. ꯑꯗꯨꯒ ꯏꯕꯦꯝꯃ, ꯈꯣꯃꯩꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯕꯅꯤ. ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯨꯟꯖꯣꯕꯨ ꯐꯨꯝꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯐꯨꯝꯈꯤꯕ ꯆꯤꯡ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯤ. ꯃꯁꯤꯇꯪ ꯍꯥꯏꯔꯝꯈꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ. ꯑꯉꯥꯡ ꯑꯗꯨ ꯅꯪꯅ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ. ꯑꯩ ꯆꯠꯂꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯌꯥꯏ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ "ꯀꯔꯤꯅꯣ? ꯑꯩꯅ ꯑꯉꯥꯡ ꯑꯁꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯍꯜꯂꯕ ꯃꯇꯨꯡꯗ ꯂꯣꯛꯈꯥꯗ ꯂꯪꯊꯗꯨꯅ ꯍꯥꯠꯇꯣꯛꯀꯦꯗꯅ ꯈꯜꯂꯤ. ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅ? ꯑꯉꯥꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯗꯧꯔꯤ." ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯄꯥꯕꯨꯡꯅ "ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯕꯨ?" ꯀꯧ ꯖꯨꯂꯤꯌꯥꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯄꯥꯕꯨꯡ, ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ." "ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ. ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯅꯕꯥꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯈꯪꯍꯧꯔꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯃꯥꯅ "ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯨꯟꯖꯣꯒꯤ ꯈꯨꯗꯣꯜ ꯅꯉꯣꯟꯗ ꯌꯥꯍꯧꯔꯤꯕꯔꯣꯏꯕ?" ꯀꯧ ꯖꯨꯂꯤꯌꯥꯟ ꯋꯥ ꯂꯣꯠꯄ ꯉꯝꯃꯝꯗꯦ꯫ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯄꯥꯕꯨꯡꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯁꯛꯂꯤ, "ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ. ꯀꯨꯟꯖꯣꯒꯤ ꯆꯥꯗꯥ ꯅꯧꯇꯥ ꯑꯃꯠꯇ ꯈꯨꯜ ꯑꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯧ ꯖꯨꯂꯤꯌꯥꯟꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕ ꯃꯥꯂꯦꯝꯌꯥꯏꯅ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯡꯍꯟꯒꯅꯨ, ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ. ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯃ ꯅꯠꯇꯦ. ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯄꯥꯕꯨꯡꯅ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯧ ꯖꯨꯂꯤꯌꯥꯟ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯨꯜꯗ ꯂꯩꯍꯧꯕ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ
ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯆꯕ ꯈꯛꯇꯅꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯩꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯒꯤ ꯇꯨꯝꯐꯝ ꯂꯣꯝꯗ ꯃꯥꯒꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤꯉꯩ ꯈꯣꯃꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯑꯃꯪꯕ ꯅꯣꯡ ꯀꯨꯞꯁꯜꯂꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯎꯆꯦꯛ ꯆꯦꯛꯂꯥꯗꯣ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯁꯒꯣꯜ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯕꯨ ꯁꯣꯛꯂꯛꯀꯗꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯉꯥꯛꯎ ꯀꯨꯟꯖꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯐꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯎꯠꯂꯒꯦ ꯀꯨꯟꯖꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯈꯣꯃꯩꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯆꯠꯈ꯭ꯔꯤꯕꯅꯤ ꯈꯣꯃꯩꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯨꯡꯁꯨ ꯏꯟꯅꯔꯨꯕ ꯌꯥꯗꯒꯨꯝ ꯇꯧ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯛꯄꯗꯒꯤꯗꯤ ꯈꯣꯃꯩ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯗꯣ ꯑꯣꯟꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯑꯣꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯏꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯏꯂꯪ ꯂꯪꯕ ꯃꯩꯉꯥꯜ ꯑꯃꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯤ ꯅꯣꯡ ꯉꯥꯟꯕꯒꯨꯝ ꯑꯗꯨꯝꯅ ꯅꯣꯡ ꯉꯥꯟꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯃꯝꯕ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯗꯧꯅꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯛꯇꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯔꯒꯦ ꯈꯟꯗꯨꯅ ꯈꯣꯃꯩꯒꯤ ꯃꯊꯛꯇ ꯊꯥꯗꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯁꯛ ꯎꯗꯕ ꯇꯦꯟꯖꯩ ꯀꯌꯥꯅ ꯈꯨꯜ ꯑꯗꯨꯗ ꯍꯩꯊꯔꯛꯂꯤ ꯃꯁꯛꯁꯨ ꯎꯗꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯥꯌꯣꯟ ꯑꯃ ꯑꯣꯟꯈ꯭ꯔꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯕꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯕ ꯌꯥꯕ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯈ꯭ꯔꯤ ꯀꯨꯌꯣꯝ ꯑꯗꯨꯅ ꯍꯦꯛ ꯁꯦꯝꯈꯤꯕꯗꯒꯤꯗꯤ ꯅꯣꯡꯊꯛꯇꯒꯤ ꯍꯩꯊꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ ꯑꯗꯨꯕꯨ ꯈꯣꯃꯩꯅ ꯃꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯀꯨꯌꯣꯝ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯇꯧꯔꯛꯂꯤꯕꯁꯦ ꯈꯣꯃꯩꯅ ꯈꯪꯉꯛꯂꯤ ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯃꯍꯥꯛꯀ ꯍꯥꯟꯅ ꯌꯥꯅꯈꯤꯗꯕ ꯃꯥꯂꯦꯝꯖꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯥꯂꯦꯝꯖꯥꯏꯒꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯥꯂꯦꯝꯖꯥꯏ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯀ ꯑꯩꯒꯗꯤ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯌꯥꯅꯈꯤꯗꯕꯅꯤ ꯃꯃꯥꯡ ꯃꯄꯣꯛꯇ ꯂꯩꯈꯤꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯗꯨꯗꯤ ꯁꯤꯗꯨꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯄꯣꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯁꯤꯡꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯑꯃꯗꯤ ꯑꯩꯒꯤ ꯌꯥꯏꯕꯤ ꯂꯧꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯍꯥꯛꯄꯨ ꯍꯦꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯅꯍꯥꯟꯐꯝꯗ ꯍꯟꯗꯨꯅ ꯅꯪꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯂꯨꯕ ꯌꯥꯗ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛꯇ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯍꯥꯠꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯈꯪꯍꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯤꯡꯃꯥꯏ ꯑꯃꯒꯨꯝ ꯄꯥꯛꯂꯕ ꯌꯥꯝꯅ ꯐꯟꯗꯣꯛꯅ ꯆꯥꯛꯂꯕ ꯃꯩ ꯆꯕꯨꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯗꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯇꯥꯁꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯔꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯀꯥꯝꯕꯗ ꯍꯧꯖꯤꯛ ꯇꯥꯔꯛꯂꯤꯕ ꯑꯗꯣ ꯃꯩꯕꯨꯜ ꯑꯗꯨ ꯈꯨꯗꯛꯇ ꯃꯨꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕꯨ ꯃꯄꯥꯛ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯑꯗꯨꯃꯛ ꯇꯥꯁꯟꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕꯗ ꯅꯠꯇꯅ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯈꯣꯃꯩꯅ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯆꯦꯟꯈꯤꯕꯗꯨꯗ ꯂꯩꯃꯥꯏ ꯑꯗꯣ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯊꯛ ꯅꯤꯛꯂꯤ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯇꯨꯡ ꯆꯦꯟꯈ꯭ꯔꯕꯁꯨ ꯃꯥꯂꯦꯝꯖꯥꯏꯗꯤ ꯈꯣꯃꯩꯕꯨ ꯇꯥꯟꯅꯔꯛꯇꯦ ꯈꯨꯜ ꯑꯗꯨꯗ ꯍꯦꯟꯅ ꯃꯩꯒꯤ ꯃꯩꯕꯨꯜ ꯀꯌꯥ ꯊꯥꯗꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯪꯂꯕ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯉꯥꯛꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯌꯥꯎꯅ ꯁꯤꯒꯠꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯀꯨꯟꯖꯣꯒꯤ ꯍꯥꯟꯅꯅ ꯁꯦꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯑꯉꯥꯡꯕ 50 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯍꯧꯔꯤꯕ ꯂꯥꯟꯃꯤ 39 ꯑꯗꯨꯗꯁꯨ ꯃꯥꯂꯦꯝꯖꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯉꯛ ꯀꯛꯇꯨꯅ ꯑꯃꯗꯤ ꯁꯦꯒꯥꯏꯗꯨꯅꯁꯨ ꯍꯥꯠꯂꯛꯂꯤ ꯈꯣꯃꯩꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯇꯥꯟꯅꯔꯛꯇꯕ ꯑꯗꯨꯗ ꯈꯣꯃꯩ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ
ꯅꯨꯃꯤꯠ ꯀꯨꯝꯅ ꯂꯪꯂꯕ ꯃꯩꯕꯨꯜ ꯃꯔꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯩꯕꯨꯜ ꯃꯔꯤ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯔꯤꯛ ꯃꯌꯥꯝ ꯑꯃ ꯃꯥꯂꯦꯝꯖꯥꯏꯒꯤ ꯃꯊꯛꯇ ꯑꯣꯔꯣ ꯍꯩꯊꯔꯛꯂꯤ ꯃꯩꯔꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯩꯁꯥꯅ ꯃꯥꯂꯦꯝꯖꯥꯏ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯖꯥꯏ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯈꯣꯃꯩꯅ ꯎꯔꯤ ꯃꯗꯨꯗꯤ ꯀꯨꯟꯖꯣꯅ ꯊꯥꯗꯣꯛꯂꯝꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯟꯈ꯭ꯔꯕ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ 38ꯅ ꯈꯨꯜ ꯑꯗꯣ ꯁꯨꯝ ꯁꯥꯔ ꯅꯩꯈꯥꯏꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯈ꯭ꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯎꯆꯦꯛ ꯑꯗꯨꯗꯁꯨ ꯌꯥꯊꯪ ꯇꯧꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯃꯆꯤ ꯄꯥꯜꯂꯛꯂꯤ ꯃꯆꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯃꯩꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯜꯂꯕ ꯊꯪꯁꯥꯡ ꯄꯔꯦꯡ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯊꯥꯡꯒꯤ ꯎꯆꯦꯛ ꯃꯁꯥ ꯑꯣꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯅ ꯁꯣꯏꯗꯠꯄꯗ ꯌꯥꯝꯂꯕ ꯀꯨꯟꯖꯣꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ 33 ꯑꯗꯣ ꯆꯕꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤꯅ ꯂꯦꯡꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯥꯟꯃꯤ ꯑꯣꯟꯈ꯭ꯔꯕ ꯀꯨꯟꯖꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯖꯥꯏ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯏꯕ ꯉꯝꯕ ꯁꯒꯣꯜ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯠꯇꯅꯕ ꯌꯥꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯎꯆꯦꯛ ꯑꯃꯁꯨ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯖꯥꯏꯅ ꯈꯪꯉꯛꯂꯤ ꯈꯣꯃꯩꯒꯤ ꯃꯥꯏꯀꯩꯗ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯏꯁꯤꯡ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯈꯪꯉꯛꯂꯤ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯥꯂꯦꯝꯖꯥꯏ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ ꯃꯥꯂꯦꯝꯖꯥꯏ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯐꯟꯗꯣꯛꯂꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯗꯣ ꯑꯃꯨꯛ ꯐꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯗꯣ ꯑꯁꯨꯝ ꯁꯟꯇꯣꯔꯛꯄꯗ ꯈꯣꯃꯩꯅ ꯍꯟꯗꯛꯇꯤ ꯅꯍꯥꯛꯄꯨ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯣ ꯇꯥꯁꯤꯟꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯄꯤꯛꯄ ꯃꯩꯔꯤꯛ ꯑꯃ ꯁꯨꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯄꯤꯛꯄ ꯃꯩꯔꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃ ꯁꯦꯝꯈ꯭ꯔꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝꯖꯥꯏꯒꯤ ꯊꯥꯖꯤꯟ ꯇꯝꯅ ꯍꯨꯝꯂꯛꯄꯗ ꯃꯥꯂꯦꯝꯖꯥꯏꯅ ꯃꯗꯨꯕꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅꯁꯨ ꯋꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯣ ꯄꯣꯔꯣꯛ ꯂꯥꯎꯅ ꯈꯨꯖꯤꯟꯗꯨꯅ ꯀꯜꯂꯕ ꯁꯥꯍꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯁꯥꯍꯨꯝ ꯑꯗꯨꯅ ꯍꯨꯝꯕꯗ ꯈꯣꯃꯩꯒꯤ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯔꯪꯕ ꯃꯩꯕꯨꯜ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯈꯪꯍꯧꯗꯅ ꯄꯥꯏꯁꯤꯜꯂꯛꯄ ꯌꯥꯡꯂꯕ ꯃꯩꯕꯨꯜ ꯑꯗꯨꯅ ꯊꯣꯝꯕꯗ ꯃꯥꯂꯦꯝꯖꯥꯏꯒꯤ ꯊꯥꯖꯤꯟꯗ ꯊꯥꯗꯨꯅ ꯊꯥꯖꯤꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯖꯥꯏ ꯂꯩꯃꯥꯏꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯥꯔꯤ ꯃꯥꯂꯦꯝꯖꯥꯏ ꯃꯁꯥꯗꯣ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯂꯤ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯆꯣꯡꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜꯅ ꯃꯥꯂꯦꯝꯖꯥꯏꯒꯤ ꯊꯕꯥꯛꯇ ꯅꯦꯠꯇꯨꯅ ꯑꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯉꯤꯗꯣ ꯇꯥꯏꯕꯪ ꯂꯣꯟꯆꯠ ꯊꯨꯒꯥꯏꯕ ꯇꯥꯏꯕꯪꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯃꯤꯅꯝ ꯁꯅꯝꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤꯗꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯖꯥꯏꯒꯤ ꯂꯨꯁꯝꯒꯤ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯗꯤ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯁꯨ ꯐꯥꯎꯔꯤ ꯀꯔꯤ ꯀꯝꯗꯧꯅ ꯃꯍꯥꯛꯅꯁꯨ ꯀꯧꯈꯤꯕ ꯂꯩꯇꯅ ꯏꯕꯨꯙꯧ ꯋꯥꯡꯄꯨꯔꯦꯜ ꯆꯣꯡꯊꯣꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯂꯥꯎꯔꯝꯂꯤ ꯈꯣꯃꯩꯗ ꯈꯣꯃꯩ ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯀꯨꯟꯖꯣ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯍꯥꯛꯅ ꯀꯨꯟꯖꯣꯒꯤ ꯈꯨꯍꯥꯏ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯜꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯟꯁꯤꯟꯗꯨꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯃꯥꯏꯊꯤꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯩ ꯃꯥꯏꯊꯤꯔꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯕꯁꯨ ꯅꯍꯥꯛꯇꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯒꯅꯨ ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯃꯥꯂꯦꯝꯖꯥꯏ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯥꯂꯦꯝꯖꯥꯏꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯀꯨꯟꯖꯣꯒꯤ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤ 38 ꯑꯗꯨꯅ ꯃꯨꯠ ꯇꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥ ꯑꯃꯇ ꯂꯥꯟ ꯂꯥꯛꯂꯔꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝ ꯇꯥꯛꯂꯤ ꯑꯗꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯕꯗ ꯀꯨꯟꯖꯣꯅ ꯊꯅꯝꯂꯤꯕ ꯂꯥꯟꯃꯤ ꯑꯉꯥꯡꯕ ꯃꯆꯨꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯩꯔꯤꯛ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯍꯥꯟꯅꯅ ꯀꯨꯟꯖꯣꯅ ꯁꯦꯝꯈꯤꯕ ꯃꯩꯒꯤ ꯆꯥꯎꯔꯕ ꯀꯣꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯨꯞꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯁꯦꯡꯕꯗꯨꯗꯤ ꯃꯩꯅ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒ ꯃꯍꯨꯠ ꯁꯤꯟꯅꯕ ꯃꯩꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ
ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯁꯤꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯃꯩꯔꯤꯛꯅꯤꯅ ꯃꯩꯔꯤꯛ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯈꯣꯃꯩꯒꯤ ꯈꯨꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯤ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯈꯨꯜꯗꯣ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯈꯔ ꯍꯧꯖꯔꯛꯂꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯁꯦꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯅꯦ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯈꯔ ꯍꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯅꯨꯃꯤꯠꯅꯤ ꯀꯧ ꯖꯨꯂꯤꯌꯥꯟ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯄ ꯅꯥꯕ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯈꯤ ꯀꯧ ꯖꯨꯂꯤꯌꯥꯟ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯑꯊꯨꯕ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯂꯥꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯅꯍꯥꯛ ꯑꯃꯥꯏꯕ ꯃꯥꯂꯦꯝꯗꯩ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩꯈꯨ ꯑꯃꯨꯕ ꯑꯣꯟꯗꯨꯅ ꯋꯪ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯒ ꯃꯔꯤ ꯁꯝꯅꯗꯨꯅ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯞ ꯎꯔꯨ ꯎꯪꯕ ꯍꯧꯔꯛꯏ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯧ ꯖꯨꯂꯤꯌꯥꯟ ꯀꯤꯕꯅ ꯂꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯁꯤꯟꯕꯒꯨꯝ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩ ꯑꯁꯤ ꯆꯤꯡꯅꯨꯡꯗ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯑꯃꯅꯤ ꯀꯨꯟꯖꯨꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦꯗꯣ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯌꯥꯝꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯤꯑꯣꯏꯕꯅꯤ ꯃꯍꯥꯛ ꯈꯣꯏꯌꯨꯝ ꯂꯥꯏ ꯑꯃ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯅꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯅꯍꯥꯛꯀꯤ ꯅꯆꯦ ꯑꯣꯏꯔꯤꯕ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯈꯣꯃꯩꯕꯨ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤ ꯑꯩꯅ ꯈꯣꯃꯩ ꯍꯥꯠꯄ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯎꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯣꯃꯩꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯎꯍꯜꯂꯤ ꯑꯗꯨꯒ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯕꯨꯁꯨ ꯃꯃꯤꯠꯇ ꯎꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯧ ꯖꯨꯂꯤꯌꯥꯟꯕꯨ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯍꯧꯖꯤꯛꯃꯛ ꯄꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯨꯔꯛꯈꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯠꯂꯝꯂꯕꯅꯤꯅ ꯀꯧ ꯖꯨꯂꯤꯌꯥꯟꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯀꯧ ꯖꯨꯂꯤꯌꯥꯟ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯤꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯍꯥꯛ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯅ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯃꯍꯥꯛ ꯑꯁꯦ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯀꯨꯟꯖꯨꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯂꯣꯟ ꯐꯥꯎꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯃꯈꯨꯠ ꯃꯁꯥ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯧ ꯖꯨꯂꯤꯌꯥꯟ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯤ ꯃꯍꯥꯛꯀꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯁꯨ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯅꯤ ꯂꯝꯕꯤꯗ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯃꯛꯇ ꯈꯣꯃꯩ ꯁꯒꯣꯜ ꯊꯧꯔꯛꯂꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯁꯒꯣꯜ ꯊꯧꯔꯤꯕ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯥꯝꯂꯤ ꯈꯣꯃꯩꯅ ꯂꯥꯟ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯍꯅꯨꯕꯤ ꯎꯕꯁꯤꯗꯤ ꯉꯁꯤꯅꯕꯨ ꯑꯍꯥꯟꯕꯅꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯁꯣꯜ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯆꯤꯊꯍꯧꯔꯤꯕꯖꯥꯠꯅꯣ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ ꯅꯁꯨꯕꯨ ꯈꯥꯝꯕꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯀꯧ ꯖꯨꯂꯤꯌꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯁꯤ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯑꯁꯨꯝꯅ ꯋꯥ ꯍꯪꯖꯤꯟꯅꯔꯒ ꯇꯞꯅ ꯇꯞꯅ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯍꯦ ꯑꯕꯣꯛ ꯈꯣꯃꯩ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅꯤꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛꯄꯣ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ
खोमैगी सगोल अदुना करिगुंबा अमा खंगबगुम खोमैगी सगोल अदुना यामना कन्ना कन्ना खोंगदुना खोमैदा करिगुंबा वफम अमा हाइरि मतम मरुदा खोमैना करी असमना खल्लगा कव जुलियनगी ममाइता कुबलियो फियदो महाकना लौरगा खुलै थुना हाइदोखी मतम मरुदा कव जुलियन महाकसे हनुबी अमा नत्ते हाइबे खलकपदा खोमैना यामना साउना नहाना करिगिदमक्ता मिनमदुना आइबु हानना होनरिबा करिगिनो हाइदुन सैरी मतम मरुदा कव जुलियन वा अमता हाइदि महाक परपरप अदुमक चटख्री खोमैना गाइखु हाइदुना तानै अदुबु कव जुलियन परपरप अदुमक चटख्री मसिदी खोमैना कव जुलियनगी मतुंग असुम इनरकली अदुबु कव जुलियन दी महाकना हाइरि नहाकना मफम अदुदगी आइबु हेक तनरकलबदी आई इतुमता सिजगनी अदुगा आई अमदी आई इसा हाटपगी पापना नहाकसु मतम चुपगी ओइना अवाना तागनी हादुन लौरकली मदु ताबदा खोमै चंगसिलुबा ngamdri महाक लेपलगा दुमक लेहौरी कव जुलियन परपरप अदुमक चटखिबना महाक अदुमक मियम सामख्री मतम मदुदा खोमैना महाकी मताउ सगोंदा इताउ करिनो मसिगी नुपी असना आई बुहानिंगलिबसि करि मरमगिनो अइना खुल्लसिगी तौरिबा थबक असिदा महाकी मचा मसु सिखिबा यावबा जाला अदुमना हाइरकपदुता महाकी मताउ सगोलना इताउ मदु मांदी इताउगी सुमतम लुरकलबा जाला मिपुंग खुदिमंगना इताउबु फई अमदी खुल्लसिगी होनै हाइबसिदी लोइनमक खंगनै अदुबु मागे मचा मसु सिखिबा मखोइ खरनदी इताउबु नुंसिबा हौनदी अदुननी इताउबु हरनबा होनरकलिबसि असुमना खंदुना मखोइ अनि वारि ngahak sanaraba matungda खोमै अमदी महाकी मताउ सगोल अदुगा युमदा हलखी नुमित अदुगी नुमिदांगनी कव जुलियन खोमैगी खुल अदुगी चिदाइदा लैबा उ पांबी अमकी मखोंदा महाक फमलगा कपतुन लैरी अइना खोमैबु हाटपा नंगहौद्रै मसि पुनमक महाकी सगोल अदुना हाइदोरकपदगिनी हाइदुना तंजा अदुमकदा कुंजुगी महाना कौथुकलंबा लाइमु अदो कव जुलियनगी मनाकता लाक्लरी अदुगा हे करिगिनो नहाकना अदुमना तौरिबदबो नाक हौजिक्ति खोमैगी मसक अदु खंगौरबा नत्रा अदुदि नाकना सोदना खोमैबु हाटकदबनी हाटपगी मवोंगदी आई हाइगे मुना ताउ महाकी मनाक लोइनदुन लैरिबा महाकी मताउ सगोल अदुना हेक लोइनरिबा मखैदी महाक हाटपा ngamloi मरमदी सगोल हाइबसिदी मिसिंग नासिंगी मी यमना तौबा थबकसे हेक्तम उगल्ली मदुगी सुमथक्ता हारिबा सगोल अदो इचम चंबा सगोल मनती मदगी अमु महाकना पाउ लोथोक लोकसिन तौरिबा थबक खुदिमक खंगलिबसि खोमैगी उचेक चेकला अमा लैरिबनी मदुननी हौजिक इबानीना वारि सनरिबसि कना अमतना खंगबनती मरम मदुना हारिबा उचेक अमदी हारिबा सगोल असिना लैतम मतमदा नहाना खोमैबु हाटकदबनी खोमै हापा मतमदा खुलाई अमतना माबु हाटपा ngamloi महाक हौजिक मदु खंगबदगी महापु चेकसिना लैरिबनी से मसि लौसल्लु असुमना हाइरगा लाइमु अदुना मुसिन मुबा मरै मरै ताबा थांग सुरी मानबा उगी मचेसु मानबा उरासु मानबा अमा पीरी मचिंदो असुकी मतिक तुम्मी मदु उबदा कव जुलियनना मसिदी कमदौना तौगदोरिबनो हाइदुन हांगी लाइमु अदुना मसिदा तौनिंगाय अमता लैति नहाकना खोमैगी मखुत्ता नत्रगना मसादा नत्रगसु मबुक्ता मसिना हेक सोखिबदा खोमै महाक मफम मरां खंगदना अदुमक सिरगदबनी कनानासु महाकु कनबा ngamloi अदुमना हाइरकपदा कव जुलियन जामना हराउरी मसिदगिदी महाकना खोमैबु हौजिमक हालुरके हाइदुना हौगलकपदा लाइमु अदुना गाइखो आई हाइगे मुना ताउ आइसु आइबु सनबिरंबा कुंजो लैत्रबनिना आइसु हानगी चिंगनु अदुदा अमु हनखिबा ताबनी महाकना आइबु महाकना मागी खुलतुदा चंगजफम पिरंबगी वानी अदुबु आइगी काइदोंफम लेफमदि पिरमदी मरम अदुना आइगी काइदोंफम लैत्रबा आइगी हक्सांग असिसु चिंगनु अदुदा अदुमक पुनसिलेन खिदौरिबनी अदुना आइना चिंगनु अदुदा हलमदागी मिकुप हाइबदो यौसललबनी माखा ताना नंगु सेनबा ngamloi अदुगा आई हाइगे मुना ताउ ngasidagiना इकुइ कुइद्रिङैदा फम मसिदा चाउरबा कुमै यमा पांथुकलगनी कुमै अदुदा खोमैसु यावबा लाकनी मतम मदुदा नहाकना मियाम तिनबगी खुदोंग चाबा लौरगा खोमैदा नहाकना मसिगी थांग असना थिनगदबनी कौ फरे आई चलगी असुम नारमलगा लाइमु अदो मांख्री कव जुलियन कुमै अदो करि नुमित्ता कमदौना कर्म मतमदा पांथोकदबनो हाइबदो हंगहौदबगी मसादो खोइरांगदी मतमदे असुम हौख्री खोमैसु महाकु हारनबा तौरंबा नुपी अदुगी मतंगदा थिगतलंबदो हौजिक्ति महाकसु तोख्री था अमा हौख्रबनी था अमा हौख्रब मतुंगदा हौजिक्ति लान अदुसु लोइरबनिना था अनि फजनख्रबनिना हौजिक्ति अइखोइ मयाम नुंगाइ थोकपो ओइना खोइ करिगुंबा खरा तौसी हाइबदगी
ꯈꯨꯜ ꯑꯗꯨꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯉꯩ ꯈꯣꯃꯩꯁꯨ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯧꯕ ꯖꯨꯂꯤꯌꯥꯟꯁꯨ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯝꯕꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯈꯣꯃꯩꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯤꯔꯝꯕ ꯊꯥꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯈꯣꯃꯩꯅ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯀꯧꯕ ꯖꯨꯂꯤꯌꯥꯟ ꯊꯦꯡꯅꯈꯤ ꯀꯧꯕ ꯖꯨꯂꯤꯌꯥꯟ ꯍꯦꯛ ꯎꯕꯗ ꯈꯣꯃꯩꯅ ꯅꯍꯥꯛ ꯑꯩꯅ ꯎꯈꯤꯒꯨꯝ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯅ ꯀꯧꯕ ꯖꯨꯂꯤꯌꯥꯟꯅ ꯈꯣꯃꯩꯒꯤ ꯃꯍꯥꯛꯀꯤ ꯊꯥꯖꯤꯟꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯆꯩꯅꯥ ꯈꯨꯜꯂꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯎꯞꯊꯗꯨꯅ ꯈꯥꯡꯉꯤ ꯈꯣꯃꯩꯅ ꯈꯪꯂꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯀꯧꯕ ꯖꯨꯂꯤꯌꯥꯟꯅ ꯈꯣꯃꯩꯒꯤ ꯃꯕꯨꯛꯇ ꯊꯥꯖꯤꯟꯗ ꯊꯤꯟꯈꯤꯕ ꯑꯗꯨꯒꯤ ꯊꯥꯡ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤ ꯈꯣꯃꯩ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯣꯔꯣ ꯊꯣꯔꯣ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯧꯕ ꯖꯨꯂꯤꯌꯥꯟ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯀꯤ ꯈꯨꯜ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯈꯣꯃꯩ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯣꯔꯣ ꯊꯣꯔꯣ ꯑꯣꯟꯕꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯦꯡꯅꯔꯛꯄꯗꯒꯤ ꯈꯣꯃꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯡꯅꯔꯛꯇꯨꯅ ꯈꯣꯃꯩ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏꯀꯠꯅꯈꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯃꯗꯤ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯗꯣ ꯃꯍꯥꯛꯀꯤ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯀꯥꯎꯒꯦ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯎꯔꯤꯛ ꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯜ ꯑꯁꯤ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤ ꯉꯥꯛꯇꯕ ꯇꯥꯔꯕꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯀꯨꯟꯖꯣꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯔꯨ ꯍꯨꯜꯂꯝꯂꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯈꯨꯜ ꯑꯁꯤ ꯉꯥꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯔꯤ ꯈꯣꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯈꯣꯃꯩꯅ ꯆꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯃꯩ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯃꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯧꯒꯨꯝ ꯃꯝꯈ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯦꯗꯣ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯖꯔ ꯖꯔ ꯍꯥꯏꯗꯣꯔꯛꯈꯤ ꯑꯁꯨꯝꯅ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝ ꯃꯝꯂꯕ ꯑꯗꯨꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯕꯒꯗꯤ ꯈꯣꯃꯩ ꯂꯩꯔꯝꯈꯤꯔꯤ ꯈꯣꯃꯩꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯜꯂꯤꯕꯅ ꯈꯣꯌꯨꯝ ꯂꯥꯏꯅ ꯈꯣꯃꯩꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯣꯃꯩꯕꯨ ꯊꯥꯒꯠꯅꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯒꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯎꯆꯦꯛ ꯆꯦꯛꯂꯥ ꯑꯗꯨꯅꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯣꯃꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯇꯦꯟꯊꯥꯅ ꯑꯣꯏꯅ ꯀꯞꯆꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯞꯂꯤꯕꯗꯨꯗꯤ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯨꯟꯖꯣꯜꯕꯨ ꯐꯨꯝꯂꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯄꯥꯏꯔꯛꯇꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯗ ꯇꯝ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯃꯥꯂꯦꯝꯖꯥꯏ ꯊꯣꯛꯂꯛꯂꯤ ꯉꯁꯥꯏ ꯋꯥꯡꯄꯨꯔꯦꯟꯅ ꯄꯨꯈꯤꯕꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤꯗꯤ ꯃꯥꯂꯦꯝꯖꯥꯏꯅ ꯈꯨꯗꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯇꯧꯈ꯭ꯔꯤ ꯑꯗꯨꯒ ꯈꯣꯃꯩꯕꯨꯁꯨ ꯀꯨꯟꯖꯣꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯨꯂꯤꯡ ꯐꯔꯥꯡ ꯄꯨꯟꯗꯨꯅ ꯀꯣꯝꯕꯔꯗꯨ ꯊꯥꯗꯗꯨꯅ ꯐꯨꯝꯈ꯭ꯔꯤ ꯑꯗꯨꯒ ꯈꯣꯡꯂꯥꯡ ꯑꯃ ꯊꯥꯖꯤꯟꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯂꯦꯝꯖꯥꯏꯁꯨ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯂꯛꯂꯤꯕꯗꯨꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯨꯟꯖꯣꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯃꯨꯛ ꯑꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨꯛ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯈꯣꯃꯩꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯟ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤ ꯐꯔꯦ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯆꯤꯡꯅꯨꯡꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯒꯦ ꯂꯥꯟꯐꯝ ꯑꯗꯨꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯒ ꯑꯩꯁꯨ ꯁꯥꯐꯣꯡꯂꯛꯂꯒꯦ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯒꯦ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯧꯕ ꯖꯨꯂꯤꯌꯥꯟ ꯅꯤꯡꯊꯤꯖꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯪꯖꯔꯤꯕꯗꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗꯅꯤ
ꯅꯣꯡꯊꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯏ ꯑꯈꯥꯛ ꯑꯔꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯕ ꯃꯇꯝ ꯑꯃꯗ ꯀꯋꯨ ꯖꯨꯂꯤꯌꯥꯟꯅ ꯃꯆꯥꯅꯨꯄꯥꯗꯣ ꯐꯪꯖꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯋꯨ ꯖꯨꯂꯤꯌꯥꯟꯕꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯋꯨ ꯖꯨꯂꯤꯌꯥꯟꯅ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯑꯣꯏꯔꯗꯣꯔꯤ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯒꯅꯨ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯋꯨ ꯖꯨꯂꯤꯌꯥꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯦ ꯈꯨꯜꯗꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯁꯤ ꯀꯋꯨ ꯖꯨꯂꯤꯌꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯦ ꯃꯨꯠ ꯇꯥꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯐꯥꯎ ꯇꯧꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯋꯨ ꯖꯨꯂꯤꯌꯥꯟꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯋꯨ ꯖꯨꯂꯤꯌꯥꯟꯕꯨ ꯇꯥꯟꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯀꯋꯨ ꯖꯨꯂꯤꯌꯥꯟ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯨꯟꯖꯨꯕꯨ ꯐꯨꯝꯈꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯇ ꯈꯣꯃꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯊꯨꯝ ꯇꯥꯟꯃꯤꯟꯅꯔꯝꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗꯕ ꯋꯥꯐꯝ ꯑꯃꯗꯒꯤ ꯌꯦꯛꯅꯕ ꯑꯆꯧꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯈꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯨ ꯃꯥꯡꯈꯤ ꯈꯨꯜ ꯑꯅꯤꯕꯨꯁꯨ ꯌꯦꯡꯊꯤꯅꯍꯜꯂꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯝ ꯃꯤꯆꯥ ꯆꯥꯗꯅ ꯃꯈꯣꯏꯒꯤ ꯍꯩꯈ꯭ꯔꯕ ꯃꯍꯩꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯦꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ